Angang ama Huina Chikpadagi Shire, Bisnupur District ki Kumbi Kendra ki Manung Chanba, Wangu Ahallo, Makhalai Kaidang, Hauki Batang, Ahum Marigi Mamang the Huina Chikiba, Sahi Manga Katangai Bangang Amang, Nahana Yuk Pungni Pan Lomta Bada Laikidre, Laikidra Bangang Duki Mamingna, Monti Sanasam, Sahi Manga Apokpa, Kavi Chandra Kauwe, Angang Asi Hauji, Wangu Ahallo, Makhalai Kaidalaiba, Fed Fider, School da Nursery Tamlay. Mahaki apok pa mapasi cheki mystery ne. Haukiba tha hum marigi mamangda makoygi yumgi mamangda lay bahui anina tongan-tongan ba mapamanida angang asi chekiba ne. Adubo angang adu matamaduda anti-rabies vaccine kapkide Huina Chakhre ba matung tha khara kari sutogdana layrura ba matung haukiba November 13 da sanarambadagi khangogdana mapaigan na ba masung makhwang na ba yauna masa chiglakpadagi Moirangi CIC da Pukatuna Layang Luraba Matung Mayum da Putaduna Larakivane Adubu November Taraga Tarukta Amok Angang Aduki Masaching Bahurak Padage Wangu Laifam CIC da Numidang Pukatuna Laikan Aduna Imphal da Makata na Layang Nabapurak Pada Lambi da Serious Werak Padagi Bisnupur District Hospital da Pusinduna Laikan Ake Loina na Oxygen Haptuna Ambulance da Imphal Ge Sagol Banda Laiba Mother's Child Care Hospital and Research Center da Pukatuna Hospital asige isolation ward ta thamduna ventilator haptuna laikan akhe loina na November 18 da angang asige blood sample sing collection tawduna Bangalore da leiba Nisbas Hospital da thaduna test tawkhe loina na December amada madugi result tharaktuna angang asi Huina Chikhiba duna maram oiraga rabies mahaki laifam thokpa Changdagi yamna hena lakpa thengnabaga loinana angang asi rabies na nari haiba confirm tawkhe adubu result lakraba matung ikan kanadana hospital asida laikhidabane laikhidraba montiga nong matada Huina Chikhiba chahi ahum lom tangai diba angang amade vaccine third dose phauba katuna masa kari su tawdana laire monti da sikhiba huyadu masamaki mapu yauna miyoi nipan sikre Thokdok asigi matangda laikhidraba montigi apokpa sanasam Kavi Chandra na phongdokhibada mahaki machanupa na laibag thiduna laikhidrabasu makata na laikai aduda amasung akoibada laina asi sandoroktana ba mari lainabasing na akan bathabak paikhat piyo mahaki machanupa bu layengkhiba hospital asina makhoigi awaba ubiduna hospital gi tariba bildagi achoba senpham kaya tabibada natana numit mapanigi charge amata laukhidaba dugidamaktasu thagat pa phongdok lihaikhe Manipur da phangba kihom chaba haubuda natana managi chanapam su leiraga ne Manipur ki kihom managi lang muga gi langum da matik mayai chen ba thengna re akhang hai singna phongdok na rakpagi matungi na Manipur da phangli ba kihom pambi gi manada ge chingba lang asi yamna kanba yamna kupna chingba yai muga figumna yamna paba phi sabada kihom manada gi sungba langsu sisinaba yare lang asi chemical amasung khusem gi yaudaba lang oibana Miyoi bana sisinabada eco-friendly oiba masung miyoi bagi haksangda sokningai oidaba miyamna lang makhalasi soidana pamnaragane Council of Scientific and Industrial Research Northeast Institute of Science and Technology CSIR NEIST lamfelpat ki makhada scientific oiba mawongda Manipur da kihom manadage yamna aphaba makhalgi lang sungdoktuna puthokliba lang ase lamdam asidadi anoba ma oiribane Fisalon sana mapungway ba sinpamway ba loinana hisabi na masing yamna layba Manipur gumba lamdam masida ano ba technology sisinaduna lang putorok pa sinahena kana ba panghan ba ngamgane maphawdamdagi ising pigadoriba Thobal Right Canal kauksu kaukdaba khongsu khongdaba sagol ga chap manare chahi yangkai hela ba canal asina khul taruki lawpham lising kaya laikang la ohelagli base kalawna ba Thobal Right Canal phunjillagane phunja sing Imphal East District ki manung saliba Andro, Huikap, Uchol, Ngarian, sinama made, ang thagi law pari lising karada ising panganduna. Sinjakta mipal tangda na ba made, pothok marang kay na puthok na bagi pandamda lupa crore kaya chang na sakiba. Thobal Right Canal na yamla ba lawpham sing asida ising pangan bagi mahudta. Law pari lising karagi pagsawkra ba lawpham sing ase. Laingake thawrang thoksil leitaba, mijeng sanda ba. Sendong khaktagi khanba manba thawong da satharakhiba na sariba canal asisu mapung phana ningthijana mathau ta hondabana yam khraba lawpham sing ase laikang la werak padage lau pan ba ngamdabada natana
Ningtham mahi marong phauba thaba ngambagi wangmada leire. Chief Minister na Wangkhai Eye Hospital gi building Chakhre. Karkinos Cancer Hospital February da hangdoklaga nei Chief Minister. Loktak Pat G20 Summit pangthokadoriba siga mari leinana yamna kanna sengbagi thabak haukhre. Mathang sahi 2023 gi February 15 dagi 18 phauba G20 event pangthokadoriba siga mari leinana Chief Minister N Biren gi direction makhada LDA na parasi sengbagi thabak yamna kanna chathaba haukhre. Parasi sengbagi thabak haujik chathariba sida LDA gi maikaidagi changnai na review tawbagi thabaksu chathari haina LDA के चेयरमैन M असनी कुमार न फोंगदोखरे खाउद्रिबा लौ परी निपान लोम मैना चाखरे इम्फाल ईस्ट डिस्ट्रिक्ट की मनुंग चनबा लमलाई पाटलो साबम लौकोन द लैबा परी तरे निपान लोम द हौबा खाउद्रिबा लौ चिंगनिंगाई ओइबा मोंग द खंगौदना हौरकबा मैना तुमना चाखरे प्रेस न फंगबा पाउदा थौदोक असे ngha nungthil pung tare lom taba matam da thokiba nei mai chakba duda koibagi khunja singna wana lausan da ujaba laufam mayam amasu yaukhre hai re kumsi chahi gi lau hunakiba matamda laufam sing asi ayambana isingi awat pa laikhibadagi laumi singna yamna wana kanna honabadagi athengbada lau khara khara panarakbaga loinana mulakbadagi khaunaba sem saduna leiringai da laibak thiba thokdok asi thokiba nei mai asi matau karamna hauraktu na sakibanu haibadu haujik phawbagi oina di khangdre adum oina mak thokdok asi masak khangdaba miyoi kharana atamnana thage haiduna thaba oiramba yai haibagi chingnabasu khunja laumi singi maraktagi phongdokna rakle miyoi ama siram le ngarang ayuk pung nipan lom tarakpada pasoi part 1 da leiba MDS brick farm da pasoi part 4 makha leikai dege mayang langbam Robin Chandra chahi kunthra ganipan apokpa leikhidraba M Kuber koba miyoi ama siraga leiramle haina police tagi phangba pauna hai re adum oina mak thokdok asigi matangda imungi maikai dagi case lokhat piranu hairakpadage Maki aroiba mathong mangam pangthoknaba laukhre hai re Jennings ki Cancer Hospital February da hanglaba yai chahi manga tarada Manipur da angakpa hongba ama purangna bahona re Chief Minister State asida healthcare gi lamda hongba purangna ba sarkar gi maikai dagi private government amasung PP model singda pungning thawat le Jennings da hogjik yamna kanna sagaliba Cancer Hospital ase mathang sahi 2023 gi February thada hangdokna bahona re Aikhoi punna cooperation laina thabak tawrabade hiram khudingmakta mangjil thaba ngamgane lakadoriba chahi manga tara asida state asida miyamna angak papokadaba mawongda achauba ahongba ma purangna bahona rihaina ngarang Imphal East District ke Wangkhai Andro parking da Wangkhai Eye Hospital hangdokpagi thawramda Chief Minister N Biren na chief guest ki warol piraduna phongdokhre aroiba da tabiriba pumnamakpu thagatsare